Delhi ki is block ki second hari mafam asida leiba Max Hospital thabak tawbi Manipur dagi nupi macha ama COVID-19 positive oikraba matungda mahaka leiminaba nupi macha ama su COVID-19 positive oire haibi wafam lakli hari wafam asi India ki tongan ba state sinda leiba IDSP Integrated Disease Surveillance Program hariba Manipur unit asida ki khoina phangba ngam khibani loinena makha taba mahaka leiminaba singdasu hoji akama miyeng changli haibagi pau fangli duka nakal amoromda hoji mak tongan ba social media gi platform singda viral oiriba kangla tombi dagi COVID-19 gi suspect oiba mioi ama leiri haibagi photo ama kana viral oiriba sigi matang da impact news na mailena ba singdagi pau lojaba matamda hariba mioi asi haukiba numit humni rom asigi mamangda Siliguri dagi halakkhibani lorena mahakna Siliguri dagi halakbaga lorena mahaki lekai gi miyamna mangonda chingnaba fawba amodi lekai da leitanabagi wa fawba hairakpagi matang yorokpadagi mailena singa pau founder matungna mahak ase ngasi rims ta poroktuna mangonda kari symptom leiribagi haibana chingba check tauki adubu doctor singdai phangma paugi matung inadi hariba mioi asida COVID-19 gi symptom amata phangba leitri maram maduna mahak ase kogi mayumda dum potharaga home quarantine oina leinabagi damakta khangan khre haibagi pau phangli amoromda Manipur gi oina ani shubo oina positive oikiba lilongdagi mioi adugi hakchang fiba masum phagalagli mangonda COVID-19 gi symptom lakhiba haibadi haukiba marsi tang kun mangna peace hospital da pukhalam khiba hariba numit adudagi tharaga 28 days suba numit haibadi tang taraga nipan lagliba tang taraga nipan asida mahaki retest tawduna amukana tawduna mangonda COVID-19 leiribra magasi negative orebra natragana positive orebra haibadu amukana test tawguni haibagi wafamsu rims ki authority dagi thamlagli ngasi rims ta mioi taret test tawu matamda mioi taret mak negative oiwi pau phangle lunena jenims ta mioi manga test tawi hariba mioi manga asi Nagaland gi ngaktani manga asigi manungda ahum amagi test ki report negative fangle aduga ani amana hayeng halagani habigi policy jenims gi khangalagli nakalamomda ngasi rims authority amadi jenims authority pullaga apun bagi oiba conference amasu tawki lona conference aduda jenims ki doctor sing rims ki doctor sing am tongan official sing punna hojik ore phibam masida amaga share tawduna punna chamina duna hariba leina asibu Manipur makhata na sandoktana ba amadi leiriba na ba sibusu phagarhana ba hona bada amaga mateng pangaduna hariba leina asi makhata na sandoktana ba kumna khanaki lonena AIMS amadi PGI Chandigarh gi official singasu WhatsApp ki kuthangda wari saduna hariba leina asi makhata na karam tawna mayona gadagi habigi matangda khanaki nakal amoromda Delhi da leiba Manipuri macha ani COVID-19 positive oikraba matungda hauji Manipur gi mapanda leiriba maheroi sing amadi tongan ba thabak tawriba miyamda Manipur lengakna karam ba thorang sing makhoi gi damakta lakhol kadagi haibasi yamna chaw wahang mu oiri makhoi bu Manipur porak pa haiba wafam asi othokpa yagadoribra maramdi Manipur porak pa haibasi masida India lengakna kari response pirakadori maruina atopa state kesu magi state tugi mioi kayama tongan ba state singa lainari bani makhoi gi di hangloi haibigi wang amasu leiri adubu Manipur gi miyamnadi mafam aduda leirabasu makoina yumna laktrabasu makhoi gi damakta chana thakna ba watana ba madi makhoi bu section laina bagi damakta lengakna packet pam thokpa thorang singdi packet haning bagi pamba phonong narakle Manipur gi mapanda hoji magi yumda comfort zone da lakpa ngamdadana leibasingi yam nungaitaba phawi moina warangmadaba moina khalamgadaba mayamdu khoisu dum imagine tawda yam nungaitaba poi ekhoi gi satra yamba lakningba sidi masana poi lakpham ju thoi aduga lakningbam ju thokani adumakti hoji ayamba domestic or international flights su yadre adu makhada chatpaju except security point of view ade health ki natana lakpa yadramnina any special arrangement ama tawbudusu wagadawi mali pambadi madumak satra singna yamba pambagi uje aduna hojiksi compel tawre soidana maki masimak tawdaba yadre haibagi mohongda leirabanina kari upai tawba yabage haibasi yeng matamda aina khanjabada ngarang nahan kuidana Bangalore da akoigi satragi lupsingna pullaga ibn chana thanaba yenba tawgiba dumaina akoigi MMNB na tawba dumaina satra singatei su khara alert oiraga mayamsi yengsinaba amachangbra satra yamba wakhal khanba phajana ngamba aduga magi personal life sigi ama problem ya manage to ngam ngaktene dubu luribji chaningai leitragadi
ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯀꯅꯨ ꯍꯥꯏꯕꯁꯤꯒꯤ ꯑꯔꯨꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯕꯅꯤꯅ ꯑꯊꯨꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯁꯔꯀꯥꯔꯅ ꯃꯥꯒꯤ ꯁ꯭ꯇꯦꯠ ꯀꯟꯁꯔꯟꯁꯤꯡꯗꯨꯒꯤ ꯑꯣꯊꯣꯔꯤꯇꯤꯁꯤꯡꯒ ꯇꯥꯟꯅꯕꯤꯔꯒ ꯑꯩ ꯊꯣꯏꯗꯣꯛꯅ ꯂꯨꯔꯣꯏꯅ ꯈꯜꯂꯤ ꯑꯗꯣ ꯄꯤꯐꯝ ꯊꯣꯛꯄ ꯄꯩꯁꯥ ꯄꯤꯔꯒ ꯃꯣꯏꯗ ꯆꯥꯅ ꯊꯛꯅꯕꯁꯤ ꯐꯪꯍꯟꯅꯕ ꯍꯣꯠꯅꯕꯗꯨ ꯑꯩ ꯃꯊꯧ ꯇꯥꯕ꯭ꯔꯅ ꯈꯜꯂꯤ ꯃꯁꯤꯗꯤ ꯍꯥꯟꯅꯒꯤ ꯄꯨꯊꯥꯡꯉꯝꯗꯕ ꯑꯩꯈꯣꯏꯒꯤ ꯁ꯭ꯄꯦꯁꯦꯜ ꯐ꯭ꯂꯥꯏꯠ ꯑꯃ ꯁ꯭ꯄꯦꯁꯦꯜ ꯇ꯭ꯔꯦꯟ ꯑꯦꯡꯒꯦꯖ ꯇꯧꯕ ꯈꯣꯠꯄ ꯀꯥꯏꯗꯨ ꯅꯠꯇꯕ ꯁꯤꯗꯤ ꯑꯔꯨꯕ ꯅꯠꯇꯦ ꯈꯜꯂꯤ ꯃꯁꯤ ꯁꯔꯀꯥꯔꯅ ꯑꯊꯨꯕ ꯃꯇꯝꯗ ꯃꯣꯏꯒꯤ ꯆꯥꯅ ꯊꯛꯅꯕ ꯋꯥꯠꯇꯅꯕ ꯇꯧꯕꯤꯕꯁꯤ ꯃꯊꯧ ꯇꯥꯏꯌꯦꯅ ꯊꯝꯖꯒꯦ ꯏꯟꯗꯤꯌꯥꯗ COVID-19ꯒꯤ ꯀꯦꯁ ꯑꯁꯤ ꯑꯁꯨꯝ ꯍꯦꯟꯒꯠꯂꯛꯄ ꯑꯃꯗꯤ ꯃꯅꯤꯄꯨꯔꯒꯤ ꯃꯄꯥꯟꯗ ꯂꯩꯕ ꯃꯅꯤꯄꯨꯔꯤꯁꯤꯡꯅꯁꯨ ꯍꯥꯏꯔꯤꯕ ꯂꯩꯅꯥ ꯑꯁꯤ ꯂꯥꯛꯄꯒꯤ ꯋꯥꯐꯝ ꯂꯥꯛꯄ ꯑꯁꯤꯗ ꯃꯔꯨꯑꯣꯏꯅ ꯃꯅꯤꯄꯨꯔꯒꯤ ꯃꯄꯥꯟꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯃꯁꯥ ꯃꯁꯥꯅ ꯂꯩꯕ ꯃꯐꯝꯗꯨꯗ ꯂꯩꯗꯨꯅ ꯍꯥꯏꯔꯤꯕ ꯂꯩꯅꯥ ꯑꯁꯤ ꯃꯈꯥ ꯇꯥꯅ ꯁꯟꯗꯣꯛꯇꯅꯕ ꯍꯣꯠꯅꯕꯤꯕ ꯑꯃꯗꯤ ꯂꯩꯉꯥꯛꯅꯁꯨ ꯃꯅꯤꯄꯨꯔꯒꯤ ꯃꯄꯥꯟꯗ ꯂꯩꯔꯤꯕ ꯃꯅꯤꯄꯨꯔꯁꯤꯡꯗ ꯄꯥꯏꯈꯠꯐꯝ ꯊꯣꯛꯄ ꯃꯈꯣꯏꯒꯤ ꯆꯥꯅ ꯊꯛꯅꯕ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯅꯣꯡꯃꯗ ꯆꯪꯗ꯭ꯔꯕ ꯌꯥꯗꯕ ꯄꯣꯠꯂꯝꯁꯤꯡ ꯑꯁꯤ ꯃꯐꯝ ꯑꯗꯨꯒꯤ ꯍꯥꯏꯕꯗꯤ ꯁ꯭ꯇꯦꯠꯁꯤꯡ ꯑꯗꯨꯒꯤ ꯒꯚꯔꯟꯃꯦꯟꯠꯁꯤꯡꯒ ꯄꯥꯎ ꯐꯥꯎꯅꯔꯒ ꯃꯈꯣꯏꯒꯤꯗꯃꯛꯇꯁꯨ ꯃꯤꯠꯌꯦꯡ ꯆꯪꯕꯗꯤ ꯇꯉꯥꯏꯐꯗꯕ ꯂꯩꯔꯤ ꯀꯦꯃꯦꯔꯥ ꯄꯔꯁꯟ ꯑꯦꯜ ꯀꯕꯤꯒ ꯂꯣꯏꯅꯅ ꯄꯥꯎꯗꯝꯖꯔꯤꯕ ꯑꯩ ꯈꯦꯇ꯭ꯔꯃꯌꯨꯝ ꯄ꯭ꯔꯦꯝꯆꯥꯟ ꯏꯝꯄꯦꯛ ꯅ꯭ꯌꯨꯁ ꯏꯝꯐꯥꯜ